Hi guys, welcome back to my another video. Channel asibu yengbiribasing khwai khurimakpu ahanmakta adongi marup kamesur mangangna taramnok seri amasung ikoknang kurumjari. Loinana ngasi topic ama miyamda kudol tamjage ngasisu ngasigi thamjariba topic asina aikoi khuribak yamna kanaba kharadi phangminagadra khanjai hatare ko. Adugu masi aina thamjagena khanjab yam kuiri hatare. Adugu sum nangdaba adugu ngasi di matang sari kana thamjahoge ngasi gi thamjariba topic asi ai tangkak ani thona thamokpa yai hatare ado ahan bada ngasi gi thamjariba topic se ingkhol amasung yumpham haiduna ai thamjage hatare ko ingkhol amasung yumpham se da aigi oiba ingkhol am leijarani ingkhol sigi karamba jaga da aigi ningkha tamna leinaba amasung nungai yai fana leinaba idamte yumpham jaga ama leigane adugi leiriba ingkhol dugi matung ina yumpham jaga se karamba jaga da oigani haibisigi matang da thamjage aduna ingkhol amasung yumpham haiduna ai sumna thamjage tare aduga yumpham ji aigi ingkhol gi matung da ingkhol sigi manung da yumpham leifam jaga se khanglaba matung da yum saron gi matung ina karamba matam da yum sagani aigi nungai yai fana leinaba gi dong da karamba matam da yum sagani yum saron gi matang sina mo mathang amuk thamjage ngasigi sina ingkhol amasung yumpham sigi matang sida thamjage tare aduga wafam ta haijoge channel asi nusibiduna hanjake abo leire mayamna sum leptana subscribe su tobire yengmusu lepide dum nungai je hatare mayamna support tobire se ina dikem to ngamjadaba adu punamak pumasim ta gai thagasabi wahi ma thamjoge ngasi faw leptana yengbiriba amasung video aina thakasari video sing support tobiriba loinana hena maru oribidi suggestion pipire ibising khwai kurimuk pusu channel asigi maikeri gi ngapkali dena thakasari haiba wafam di thamjaraga kudol tamjarage ngasigi tamjariba video se ingkhol amasung yumpham haibasigi matangda kudol tamjage niyeng taminasiko ahanbada ingkhol ama leirani ingkhol haibase ingkhol se da leirise aigi yum sagadaba mafam aigi leigadaba mafam amasung sangoi lukoi sagadaba mafam loina na aigi mana masing thagadaba area oina leiriba aigi mafam do aigi da maktane haiduna ahalaman singna pibiriba thambiriba jaga dubu ingkhol haiduna khangnariba nebako ado hairiba ingkhol sida aikoina ingkhol se kanagumba kharana mana masing thadana wai thaduna leikiba kyama lei adubo matamgi matungina leifam leraktabadagi yumpham thonduna yum saba kongai amani adubo hairiba singsida khwaidagi koina maru oisi kaina matamda aigi leriba ingkhol gi jaga sida karamba jaga da aigi yum sagadabno amasung karamba jaga da sangoi lokoi sagadabno haibu singsi koi khamina da yade hatare aduna ahanbada ai mayamda hena bab ta na bidong da chatnam uhanjerke chasi ati kemda nate ingkhol amada yumpham mapan thoknai khoni yengmi yai yumpham mapan lei hatare ingkhol amgi manungda hairiba ingkhol sida leriba yumpham mapan se mapung husi aina uhanjari bisine ko ahan bada hojina rong ko seri singkhai gi jaga se langja yumpham na aduna khangnei aduga ani subadana nongpok firan nongpok ki jaga da nongpok ki jaga se de kone firan yumpham haiduna khangnei aduga mairam gi jaga sida kasin gi jaga ni mairam gi jaga si koina maiku yumpham haiduna khangnei ko loinana makha mu yeng matamda awang gi side sida lerisina awang gi side sina ingkhol dugi ona leribine sigi akoiba mari si aigi ingkhol ama lerena khanbiro ingkhol sida lerise ingkhol sigi kasin nongpoka awang taina bu kasin si singkhai ne singkhai sina lojiki thamjariba langja yumpham do lere nongpok lere aduga amuk makha ga nongpoka taina ba kuki kasin sina mairam maiduna khangnare mairam sidina maiku yumpham neba adu taragadi makha taboji awangi side sidi yengsi awangi side ta leriba ingkhol dugin leriba direct wana awangi side leriba se masini kone samu yumpham maiduna khangnayeba aduga mayaida habidi makha ga awanga gi mayai una leriba se masina sangai yumpham hai sine aduga sigi nakana leriba makha thangma jaga sina nongsa yumpham maiduna khangnay aduga amo ekhona kobru makha da yengbiyo kobru gi jaga sidana lola yumpham haiduna khangnei aduga nongchup ki jaga sidana tampha yumpham haiduna khangnei loinana
Moirang Laiji Haidun Kangari Vijagasina Lamhui Yumpam Haidun Kangay. Asumna, Aikoina in Kulam the Lady say Yumpam Saba Yaba Jagase, Yumpam Mapan Tony Koina Kaido Pia. Hariba Mapan Sigi Manunga, quite a Gioina, Aikoina Yumpam Wina Layraga Yum Ecoin Lay Navigate the Yum Saga of Mapam say, Karam Bajagan, quite a hen of fay. Hibatargati, Yimbio. Mayagi Sangai Sida Sangai Yumpam Haina Kanari, Mayagi, Sangai Yumpam Sida, Yumpam Sidaki Honekona, no soup lomda, Karakum Taraga, Kumtavijaga, Pau the Haitare, Kumtarakabanate, Manning Adi, Manning Tarak was Sabs the Karakum Taraku, I have any. Katsanaga, Habi Tampa Yumpam in the days. Sigi Mapam Sip, how the Kara shop by Tare, Brown in the Yobudiade, Sigi Maya Yumpam Sidagina, Sangai Yumpam se, Sidagi. Kumtaraga no soup get Tampa Yumpam Sigi, Spow Krata stop you get away there. Sipo Sidikoina Yums have a quite a hen of papa Yumpam never. Amazon quite in the papa Mapam never. May have come on? Aduga Sigi Matangam Yang say, Matang Lamhuigi, Amazon no Sa Yumpam and they say. Yumbioko, Castin Lady Morang Lady the Lady Bar, Amazon Makagi Lady no Sa Yumpam, and he said, and he is a gassi the Karigumbas Haraba. Ado target Messiana Fata within the Maya in a Fagani. Quite a gift for you in a hand Matam Jeriba, Mayagi, Sangai Yumpam Siga, Tampa Yumpam Kratastorga, Sabsinico. Aduga Amuk Yimbio, Lola Yumpam Kobugi side from the Lola Yumpam Sida, Yumpam Sida, Yum Sabatargati, Krapang the Ampatabo ko, Simam Cambio. Lunana, Langjagi, Firan ko, Langjagi Yimbio, Sidleriba, Langjagi, Sinkagi Jagase. Aduga Amuk Firan Yumpam Maya Sida, Nopok Tamujaga Sida, Aduga Maikugi, Habiti, Mamang Kakana Savasing the Hadnico, Harry Mapam Sidimati, Equina, Yum Savat, the Tado figure of the Hanga the Tangodoni. To Harry Mapam Sing Sida Equina Tango Lukois Havana Sing Ba, Adugi Mapam Sulegin, Sisukumi Ying the Yadare. Aduna, Harry Basing Shamo Equina, Yumpam Savagi, Sagi, quite a problem of Mapam, the Haineriba, Sanga Yumpam Go. Quite a problem of the Haineriba, Sanga Yumpam, Mamsung Tampa Yumpam, the Kratastorga, Sagani Harris. Assisum quite fast the Karina have gone the Sigi Mamang the Lake of Mamang Tam was structuring the Lake of Sumangi Jaga Lake of Structuring Sigi Mapam Sing, and no with them in cold car and low me of Takale Hatare. And in cold car and low was to go Kang the Viadeva. Acted Mapam Sida, Sigi Jagasina, to may have an actor going lump sum the Tobia de Hatare. And in cold car and lower gun Sida, Kadai didn't Kadai for the Sangai Yumpam Jagano, Kadai, Britain, Kadai Fozina, Samu Jagano, Kadai, then Kadai Lamui Jagano, Tampagi Jagano, Habising Sigi, so who can't have with the corner, Karan Lobo the Gale Hatare. Karan Lobody, side Ying Magi, Gam Parks or heavy Ying with Karan Lobo to Nico. And in call Karan Lobosida, I go to Ying in call Manning Mamang, one big Tankai Town, Mapam to never going in call Karan has a Sigi Leriba, Manning Mamangse. In call Karan seat. Tongjin Hek can talk with a tamba ama. Jury tapam degi Kobom ama. Satlaga tambama. Jury Mapada Tarabadi Angang Tagali. Aduga Kangan from the Tamlabadi Misigali. Imungi Jatra Maya the Tarabadi. Imung the Angang sing like Nagaleva. Aduga Musi and Sigona in Kolgi a name Owang Sijo. Abeti in Kolgi Sigileriba a name Owang Sikamli. Adugi Matung in a Yumpam to one Mokopakisum Lak and Hatare. And in call the name Owang Yang say, no pokta, name laga. Adobe dark the chocolate like a neighbor. Awang name labadi. Sell sang a neighbor. Makad name labadi. A siena nagan ganeva. Adogo no chup the name lagana, sales ganeva. High wishing say when Yumpam Tola Matunda, Sumang Telong, Hanaleriba, Sumang Telong is a gassizo, a citizen in Colgi, all in Colgi, a popular lady wishing to give Manung in the call. Awang Tamuzaga said the current name Slop Chalanba, Aduga Nopok Tamuzaga, Slop Chalanba, High wishing the current public can only have that. Asumna, Nasigi Tamjariba topics in Columsung Yumpam Matang Sida, Chorokra Tamjagi, Aduga, Yumpam Karama, Tolaga Sida, Karama Matam, the Yum Sagani, Yum Sharongi, Matang Sinamo, a Matangi video of the Punaxage. Adu Nasigi Tamjariba topics Sida, Aina Hijabasida, Suikibalankiba, Yarogasu. Mayamna amuhen the question told me that not coming of Gitanjado, Luminacy, Aina see Tatan Harsik and Hakana. As you want, I'm for your letter.
ꯈꯪꯅ ꯍꯥꯏꯔꯒꯁꯨ ꯋꯥꯈꯜ ꯑꯃꯗ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃ ꯍꯥꯏꯈꯤꯕꯒꯨꯝꯕ ꯑꯩꯅꯗꯤ ꯈꯪꯍꯧꯗꯕ ꯍꯦꯛꯇꯃꯛ ꯃꯌꯥꯎꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯃꯛ ꯆꯨꯝꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯗꯃꯛ ꯍꯦꯟꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯟꯅꯕ ꯐꯪꯕꯤꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯖꯔꯒ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ